Manipur Working Journalist Union gi member oiramba tera sapam lerak-tagi leisangthem mongyamba chengleina masagi anaba amadagi ngarang rimsta ikhang-khanghaudana laikhidabada union na thamoi sokna wawa phongdokhrei Manipur Press Club ta ngasi nungthilpu amjugi President Wangkhemcha Samjaina preside tawduna pangthokhiba wawa phongdokpagi bifam aduda Editors Guild Manipur amadi union gi thongmi singloina imung manung mioi sing saruk yakhi laikhidrabagi photo da saruk yakhiba miyamna haikat laikat tamki amadi aroiba ikai khumnaba utpa oina minute ani tumina lepki amzu amadi EGM gi thongmi singna laikhidrabagi imung manungna nanghoriba awabada su saruk yari haina amzu gi general secretary na ngasi thokpa charol amana hairi laikhidrabagi thawaina mapugi laikolda ingna chikna pothabo oirasanu haina thongni khi haina charol aduna makha tarakle laikhidraba mungyamba ISTV network ta news camera person oina mathau tawramki ANI amasung Tom TV da su video journalist ama oina thabak tawramki mahakna amjugi member oiringeida union asigi damak tawramba thabak singbu ngasigi mifamna ningsingki masagi chahi nifu mangarom suraba mongyambagi loinabi laisangthem ongbi gita machanupa amadi machanupi lehuri Kumja Englishing Aniga Taranipan ki February Anigi Namidangda Chahi Nauribi Nupi Macha Amabo Nupi Ibigi Kai Kumnaba Manhan Kibada Chenaba Yaripok Nong Prang Lekai Digi Chahi Kuntranitui Surapa Pangabam Johnson Apokpa Pangabam Dilipu Pokso Eki Makada Fast Track Special Court number 1 Manipur Ge Special Judge Salam Imochana Ngasi Maral Lairi Haina Laukchokre Maral Gi Matung in Namatik Chaba Chairak Pinanaba Lakli Batang Kun Mathoida Court Hearing Chatharagani Case Asigi Matangda Chahi Asigi March Tarahumdoidagi judgment order serve tawduna thamlaklaba matung ngasi final hearing chathakibani bail da leirakiba Johnson ngasi mahaki council ga loinana court ta lakhi court na hearing chatharaba matung Johnson bu police na custody da loksenduna tha asigi kunmathoi fawba judicial custody da remand lokthakhiba ga loinana mahak pu lakliba tang kunmathoi da court ta puthoknaba mari leinaba SP da khanganki Hanboina BJP na luchingba Manipur langa ki N Birena Chief Minister oiba matamda Education Minister ki farm pairamba TH Radhesyam amadi CAF and PD Minister oiramba Karam Syamna Housing Chief Minister Biren bu yamna yaning dabaga gi wafam ama handak media da phongdokhiba asi maram kharadagi ni hairi Housing BJP gi MLA oina leiriba Karam Syam gi machanupana matam sangna CAF and PD da transport contractor oiramba dagi lauthokhiba amadi kumja Englishing aniga kunma thoida general election Mayada Hairok the Thokiba, Misi Minagi Togdok Amada, BJP gi MLA TH Radhesyam gi Manang Nupa, Chennai Amasung Chennai Haibigi case Ama CBI da Sinakiba Sina MLA Anina, CM Bu Warauba Amasung Yadabagi Maru Oiba Maram Oiri Haina, IS News Nafangba Tazabayaba Pau Magilikuna Mana Hairi, Kasengna Pau Asina Achumba Oirabadi, Miyam Gimihut Oiriba MLA Karana, Lanai Interesta Yanadraga, Achumba Saduna Ngang Sakpagi Tabak Tauriba Asi, Kadai Fauba Tazaningai Oi Haiba Asi, Achobu Wahang Ama Oirakli. MLA TH Radhesyamna advisor to CM gi from Amadi Karam Syamna Tourism Corporation gi Chairman gi from Thadokle Haina, Chief Minister da Aiba Cherol Singh Pisin Bamatanda, Luchingba Ani ne Pai River from Singh, Adugi Damak Mapung Fana Taudang Yaba Masung Tabak Pangthokpa, Ngamdabdagini Haina Palle. Handak MLA Anina Tongana Namlaga Press Thadorapa video clipping Karada CM Bu Pen Dabagi Wafum Kaya Fongdokhibane Panbayabadi MLA Karam Syam gi machanupana Khaidem Enterprises MZ Avenue Kauba Firm Amagi Ming Sizinaduna Matam Sangna Kendra Taranipan Rom gi transport contractor oina sale tanduna laikhibani hairi adubu Chief Minister Birena Luchingba ani subalengak lakumatamda Karam Syam gi machanupa asi transport contractor makhatana oiva fangkidabani Transport contractor oirambadagi lauthokhiba asina Karam Syam yamna waroba leikhi haina pau asina makhatari amaromda hairok misigi case asi CBI na paiduna housing yamna kanna asumba khangdokna na bahonari case asigi investigating officer na Inspector Sunil Kumar case number RC number 3S 2022 CBI ACB Imphal ni hairi
Chahi kunmanga gi matungda India da maming leiraba Apple gi store ama ahanba oina ngasi Mumbai gi Vandra Kalra complex ta leiba mall amada hangdokre hariba store adu Apple gi chief executive Tim Cook na ayuki pung 13 tabada hangdoktuna ahanba oina customer singbu taramna okay hariba maming leiraba Apple brand asi chahi kunmanga gi mamangda partnership ki kuthangda India da janglaktuna Apple gi pothok kaya lamdam asida fanghanduna lakhibane ahanba pot leiba customer ama oina mioi kayana ayuk anganba matamdagi hauna lakna ki hairi Mumbai da ngasi ahanba oina Apple gi store asi hangdokhraba matung lakliba sagol sen numita Delhi gi Saket brand asige anoba store amaga su hangdoklagani hairi BJP ki Luchingba Union Steel and Civil Aviation Minister Jyotiraditya M. Sindhya ngarang COVID-19 test tawada positive oiba thengnakhre Minister Masana tweet tawraduna Doctor gi advice matung inangarang COVID-19 test tawada positive oina report phangkhe numit kharani gi mamangda mahaka nakna loina khiba mioi sing section thorang lokhatnaba madi manak nakpa layeng famda chatuna covid ki test thokna ba minister na appeal thokre panbaya badi mamang chahi gi November thada minister asi COVID-19 positive oiba thena khibani numit marini ki khongset ta ngasi India gi President Draupadi Murmu Himachal Pradesh ta thunglagadawri khongchat asi mahakna India gi President oiraklaba matung state asida chatpa ahanba khongchat oiri numit marini gi khongchat asida President na Himachal Pradesh ki Masovrada leiba Raj Bhavan da leiduna thauram kaya da saruk yabaga loinana Simla da leiba National Academy of Adult and Accounts ta Indian Audit and Account Service ke trainee officer singa wari watai su sanagadawi ngasi mahakna state asida thungkhibaga harau tayamba phongdokpaga loinana state lengakna sinduna taramna opagi thauram amusu pangthokadawri hairiba taramna opagi thauram asida Himachal Pradesh ke Governor Sri Pratap Sukla Chief Minister Sukhwinder Singh Sukhu yauna state asigi makok thongba official kayana saruk yari khongchat asigi manung channa Mashovrada nauna semgatpa Tulip Garden amasu President asanga gadawri loinana hayeng pangthokadaba Simla University gi kuntaruk suba convocation thoramda saruk yaduna mithoi mihel laba mahairoi singda medal yan thokani hairi kumjang lising amaga Janipan Marfutara Mathoida Kheba Chingda British ki Mayokta Thengna Khiba Akanba Manipur gi Ningtam Lan Anglo Manipuri War gi Ningsing Thoram Khongjom Dega Mari Leinana ngarang Manipur gi Chief Secretary Rajesh Kumar na Mayai Tangbal Lauduna All Secretariat ki Conference Hall da mifam pangthokre tha asigi tangkul humdoida state ki thakta pangthokadoriba thoram asiga mari leinana pangthokhiba mifam aduda Thaudang Logadaba Department Singi Official Kayasna Sarugya Ke Loinana Hariba Numit Asi Mapung Fana Aswe Ngamyaudana Mai Pakna Pangthok Nabagi Damak Mari Lainaba Department Singda Mana Logadaba Thaudang Singh Chief Secretary Nakhangan Ke Thawal District ki Kheba Chingda Leiba Khongjom War Memorial da Khongjom Dega Mari Lainana Ayuke Pung Nipan Makhai Tabadagi Manipur State Kala Academy ki artist Singna Sankritan Haugadawri Ayuke Pung Mapan Ngami Manga Chatpada Athoiba Mithunglen Thauram Mapu Amadi Athoiba Lengbirakpana Khongjom War Memorial da Haikat Laikat Tamlaba Matong Athoba Singi Mafam da Guard of Honor Piduna Minute Ani Tumina Leptuna Laikidraba Athoba Singi Mafam da Ikai Kumnaba Utkani Loinana Matung Tarakpada Laikidraba Athoba Pauna Brazabasigi Mafam da Lai Sukat Laba Matong Pauna Brazabasigi Mafam da Gun Salute Pidaba Matong Khongjom Turel da Maru Oipa Mithunglen Singh Amadi Miyamna Tarpan Katkani Hairi Pangthokadoriba thoram asibu mai pakna pangthoknanaba mari leinaba department singge staff singna mathau ningthina taunanaba su pangthokliba mifum adita khanaki hairi Imphal East ki Andro Assembly Constituency ki manung channa leiriba khul kaya gi amata ngairaba lifeline oiriba Azad Golai dagi nongpok Kaithelman bilambi asi fibam yamna sokpana lambi asida chathok chasin tawriba miyam da yamna chawna khudong chahandre maramaduna engakna amadi mari laina pasingna thasi kuntaret fawbida lambi semjin bidrabadi mathang numit tang kun nipan dagi matam kaktana haiba lambi asi thingjenbagi khongjang sangselagani haina top chingtha apunma maira paibina phongdorakli lambi thingbugi khongthang asi ngarang nungthil top chingtha apunma maira paibigi oiba mifam ama famduna khanaraba matungda warep lokhibani haina maira paibi lup asigi president Naurem Pisak Macha Devi na phongdorakle
Pisak Machan Hai, Azad Kolai degi Nongpo Kaithel Manbi Tabu Lambi asi, Chahi Kayagi Mamang degi Asuki Matik Fatana Lakli, Nong Churagana Lekom, Nusa Sargana Ufun Namaram Oiduna, Miam Nat Asok Sasinda Aduki Matik Wanare, Lambi asi Semzin Binaba local MLA Amadi Marilena Department Singda, Haizarabasu Sifauba Semzin Bidan Lady, Tasigi Kuntarit Faugi Manunda Lambi asi Chief Minister, local MLA Amadi, Marilena Department Semzin Bitrabadi, Matang Tang Kunipandagi, Matam Kaktana, Lambi Tingbagi Kongjang Sangsilagane, Lambi Tingbagi Kongjang Asida, Karigumba Fatanunda Asway Angam Torok Pukudingmag, Pali Balangak Amasung Marilena Department Singna Puga Dabani Hainashu, Makatana Fungdokli. Haukiba pung kun mari sida India da nongna miyoi lising taret ka chatro kun mapan COVID positive oiba thengna ki leina astamaram oiraga miyoi taret laikide fagalakpagi chang chada marfutara nipan dasmik taruk nipan da tarakre apun ba confirm case na koti mari lak nifu nipan lising kuntra mari chanipan yangkai mapan yaukre active case masing lising phuma thoi chaniga kuntra humdoi da hengalakre leina astamaram oiraga laikidaba apun mamigi masing lak manga lising kuntra ma thoi chamga yangkai ni thoi shukre Leina Astegi Nava Faduna discharge Taukiba Pun Mamigi Masingna, Koti Mari Lak Nifuni Toy Lising Nifuni Toy Chamriga Humdra Mari Yaukre. Leina Astegi Ngaktok Nava vaccine Kaptokiba Pun Mamigi Masingna, Koti Chaniga Kun, Lak Humfutaruk Lising Kun Taret Henkre. Malem Gyoina COVID Laijet na Kwai Hen Sokala Lebak Singi Manunda, USA na Ahanba, India na Anishuba Amadi France na Ogum Subadalady. Awang Nongpok State Singi Oina Assam na Ahanba, Mizoram na Anishuba Amadi Manipur na Ahum Subadalady.